Imphal is district ki Porampataliba Modern College ki lamda private party singna annulment tawsilakpa yaroi haina mahiroi singna ngasi Wakat Mipham phamdana khongjang sangsin krai. Modern College ki geta oza sing yauna mahiroi kyana no private party in college land, no demarcation in college land, college ki lam private party amatada piba yaroi haibana singba warul sing thaba placard kya faiduna sata ki Wakat Mipham madada college adugi Finance Secretary Magang Lakpa Pepam na haikibada kumzalising mga samapan humpundoi dagi hauna lairak college asibu matau karamna private party singilam oribano kanana enrollment pibano haibadu khangan biu Modern College asida demarcation taunabagi honarakpasi handaki asiga tharaga anirak surei kumzalising ani kunithoi jasu saman tharakpa laikre adubu sangba yaroi haina thingbadagi makha tana karisu tawduna lairakibane adubu ngasi amuk demarcation taunaba saman tharakpa sidagi ngasi gi khongjang asi sanction bane COVID laishat matamdagi hauna college asida lairik ningthina tamba phangdana laklaba matung hauzik khara sapharaklaba matam asida sasinaba pata paidana asigumba thongasi matung tarakpada amukhana tawbiganu masida natana college asige principal da case tawrakliba asi aranba thongnei tawge haribadi commissioner natragana director da tawbiu private party singna makhatana college asida amukhana laktana ba marileneba singna tawbiu haina phangdokhe Mamang dasu hana sumaina sumon thabira kolega 2022 aduda koina changba yaroi haiduna thingrabane athingba laibdagi moi amuhana lakungam gidre aduga hojik second time sumon thabirak mane akhoi college moi gi lamne haiduna demarcation tawke na ngasi se thabirak mane to moi su lakpase akhoi ngaibune lakadoi lawdira de khoju khangje adubo hojik akhoina 1963 dagi akhoina ngasi fawda college sina lamse occupy tawra leirabane moina amukta su lakuna tri aduga occupy tawra leiba pochina moi gi na haise kamaina hairino adugi masigi allotment piri bise kana na pirino habdu makoi am khangjani haijani mana akoina mamang dagi akoina covid dagi horgana ngasi bawda akoi se disturbance adum tawla bane ba regular oina fadana tamba phangre tha daruk tangda tha ani khatane bukhan lek tamise se hojik regular oina tamba ba kan sida moina amuk sumain tawsaraga akoi disturbance tawba ja matung munang tawbidana ba haijari amu hana su adi fake pata parga sumaina akoi gi lamda amu hana su lakpiganu aduga government property ne ba akoi gi college se akoi mera municipal employee mani employer nati employee da moina case tawsan birak su lale moina tasinga tawrage hai targi asu maran pamagana akoi commissioner natragana akoi gi kanu da case tawbiyo ba director da demarcation tawba College ki lam thokpa